Matam amadani lalon itik tauba yum mamada angang ama puklami. Matamgi matungina angang adu sum chauraklami. Angang adu yamna susinglami. Aduna mahaki maming asi asingba haina kaurami. Lalon itikki imungdagi haurakpana maram oiraga angang adugi wakaldasu lalon itikki wakal oina adumok chelaki. Asumna sum nupa macha adu chauraklami. Mahaksu imungdugi oiramliba mong matogi matung induna mahaksu lalon itikki thaba adu taurami. Asumna nupa adu yamna nungaina paisa paina lerami. Asomdasu kamdauri makoigi khul thangnabadasu yamna singba lalon itik tauba nupa ama lerami. Mahaki maming asina yamna singba haina kaurami. Yamna singba nupa adusu mahak karbar mayama taurami. Lalon itikki thabak taubuna mahaksu paisa yamna pairami. Nomagi numit amadani asingba amasung yamna singba makoi anido thengnarami. Makoi ani lalon itikki thabak ama makoi ani pullaga taurami. Makoi anina khul adudagi mana masing haira uhei wahai kaya adu khomjallaga makoina atopa khul amada yonba chatlami. Atopa khul aduda uhei wahaigi mamal ado yamna hena tangna yolami. Aduna makoi ani sendong yamna phanglami. Makoi ani du sendong adu ubada yamna haraurami. Adudagidi makoi ani sendong adu yenanaba wari saba haurai. Maduda yamna singba aduna asumna hairai. Ngasigi phanglakliba sendongse aina saruk ani lofam thoi. Madudagi asingba aduna asum hairaki. Karigi chap manana yenabam thoktro ibani mak chap manana tauminnaribani aduga karigi aina tangkhai phangaga nangna saruk ani thongna phangadoribadi maram chade adumna haiganu. Itaw maram charabanine itawgi mingdasu yengu itawna asingba haibani aina yamna singba haibani adudi sendong ase aina henbam thoktabaro. Madudagi asingba aduna amu hairaki karigi mingdabu adumne hekta hairega ibani kamana yenagadoriba karbar asi tawnabo honabada ibani chap manaba paisa puthokiba natabro aduga karigi nangna saruk ani phangadoriba chap manani yenagadabani. Itaw asingwa mingda ngaktagi sunate aina yamna singbu heli madugini aina saruk ani thona lawgani haribase. Madudagidi makoi ani karbar adugi sendong adu yenanabo honabada saunraklami. Madudagi asingba aduna asumna mu haraki. Itawna khallibadu yamna lale ibani tangkhai yenafam thokpani. Itawna oidaba ngangba horakpadagi ngasigi thawdose thoklibani sausu saunoridabani. Yamna singba nupa aduna khallibase tai karisu nate mangna paisa asi hena pambagini hena lawningbagini. Madudagi mangna sum wakhan khalaba matungda asumna mu haraki. Fare itaw singba adudi ai asida ahal lamtada karigumba amta wari saramge aduga halaklaga aikoi ani amuk wari sigi matangdane khanarasi ngakta leram khoko. Asi hariduna yamna singbaduna mayumda patpat laklaga maki mapada wari asumna hairami. Baba itaw asingbaga aiga ngasise karbar ama tawminnabani. Aduda sendong ase yamna phangi. Aina sendong asi saruk ani hena longningi adubu maksu singbanina yade tangkhai hena si hai. Aduna aina saruk hena phangnaba pabungna aigi mateng pangbigadabani. Horen pabung aikoigi khuldugi leba ujawado aduda pabungna madugi marumta lotlaga lebiu. Aina horen ujawaduda udu wangang mangambani mangna achummaran bichar tawjani mangna hairakpado aikoina yenasi haiduna aina itaw asingboda haijenge. Maduda pabungna horen khumbirakadabase aina haiba khudima adu khumbirakadabani ko. Aina saruk ani hena phangani haibase pabungna haibirakadabani. Asumna yamna singba aduna sendong adu hena pambadagi mapada adumna oidaba taw haiduna hairamlaga mahak mamanaba asingbagi manakta amuk laklami. Madudagi yamna singba aduna asingba aduda asumna hairaki. Fare itaw adudi aikoi ani yenadanaba umangsida layoiraba u ama lei. U adugi manakta chasi aduga aikoigi wahang ase hangsi aduda u aduna hairakpado aikoi ani pangthoklasi. Asumna asingba amadi yamna singba makoi ani u adugi manaktamna chatlami. U adugi marumda
ngasai yamna singbagi mapa adudi lotuna leiribani asumna makhoi ani yaurakle madudagidi yamna singbaduna uaduda asumna hanglaklami he lairaba u koina haribase tarabadi asengbadu khombirau ngasi ai amadi itaw aikoi ani karbara ma tawminaduna sindong mayama phangle sindong asi karamna yenagani amukta haibiyo madudagidi umurumda lotun lariba yamna singbagi mapa aduna khumlaklami nakoi ani munna taw nakoi ani mak aina masak munna khangi aduna ngasigi phanglakliba sindong adugi saruk ani di yamna singbagi oigani aduga asingba nahakina saruk ama oigadabani asumna hairakpa aduda asingba nupa aduna khalami u asibu asengba maki thawaira natraga kanagumba ama umarum asida leiribra haina khalami madudagi yamna singba aduna hairaklami idaw taridana layurba u asin hairakliba se aduna sendong asi aikoi ani yenarasi aina saruk ani phangpham tholeko idaw yare ko madudagi asingba aduna asumna mukhumlaki pare taw yenarasi adubu ngaktangdi ngaipiko ai karigumamta tawjakhige asumna asingba aduna asi hairamlaga magna maikhet ama puthuraklaga udugi manakta tariba akangbu unasing adu khomjillaga mai thaba horaklami maigi maisa adu phangbadagidi ngasai lotuna leiriba yamna singbagi mapa adu khangba ngamdraduna chenthoraki haujikti khangle yamna singba aduga mahaki mapaga makhoi anina oidaba ngangbane haibase madudagi asingba aduna yamna sauna hairami itaw yamna singba itawna tawriba thabaksigi harabadi sendong asi itawda karimata pidaba yarabani adubu aidi adugumba misakti nate aigi saruk tangkhai ma aina pujarage itawgi saruk tangkhai se lawjahro asi haramlaga asingba nupa adu chatkirami asingba nupa adu chatna chana asumna muk lawraklami itaw yamna singba yamna ka hena su wakal loksing lei haiduna fattaba thabakti tawbiganu itawna single haribadudagi hena singbasu lei haibasiju matam punamukta kawdaba phai sumna asingba nupa adu chatkirami yamna singba amadi mapa makhoi ani yengnaduna lehawi madudagi yamna singbagi mapana asumna hairaklami chanupa nangna tawribasi yamna soire aishu nangi natung iliduna ngasidi chopa nangledana adumna fattaba thabakti tawhoideko niyom chumna thabaktu tawrabadi soidra mai pakani aina fattaba lambida khong thangjenba hawrabadi aigi punsigi lambi edo kakpa hawrabani nang wafam asi ngasidagi kawgunuko kukalamni sona kan dei power la ko dan yumde do somde thawre si pompat top tuneba pri moi leiba dune uwa ho dune irei kukan jo ira yam kalle mi yam tanari na kan do ande do ira yam kalle afna kan manung gale yum gadi fajarani bera loi ta serious tawi irei kukan jo sai mà tiếc kita ngồi rồi màเลยai ngasi kem thok tri bo tan kona kana na jenim ta ya gidini ko chala ga jenim ta gidini ko yumna sida ada alai sang ne loi thom me ba ko ye ko tan jo no oi chào đấy đi đẹp đấy làm bi sai mà thế cái này thum tôi đi kiếm tàu được mà thum đi xí chập làm video được năm phút hết anh đấy 5 phútเลยแบบนี้sai đã xem mà kì tăng thiên bây giờ gà đấy mayam hojikanje mafam ayamba ising adum chawre akhoi gi chu chawre sumang chawre du yum bodi changdri ado adum ka ngasi kai guma nong chu radi dum yum ju dum thum ga male do kai tare wari ju semdre adum charang na mayam duna do sum akhoi lekai swagi anak pagi ising chaw pagi do ai sum namjara ke ngasi di ko sum mayam punna sum yengmin je dum phajana chawre swai je dum loi changi lampa swimming pool on thoya loi chaw
ꯁꯤ ꯌꯨꯝꯁꯤꯗꯤ ꯐꯖꯔꯦꯅꯦ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯁꯣꯝꯗ ꯆꯦꯟꯕ ꯑꯃ ꯌꯨꯝ ꯃꯅꯨꯡꯁꯤ ꯂꯣꯏ ꯆꯦꯜꯂꯦ ꯌꯥꯝ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯆꯥꯎꯔꯦ ꯑꯩ ꯉꯁꯤ ꯃꯄꯥꯟꯒ ꯊꯣꯛꯇ꯭ꯔꯤꯕ ꯀꯨꯝꯕ ꯇꯟꯅ ꯂꯩꯔꯦꯕ ꯑꯩ ꯆꯥꯎꯔꯦꯕ ꯑꯗꯣ ꯌꯨꯝꯗꯤ ꯊꯨꯝꯗ꯭ꯔꯤ ꯈꯔ ꯋꯥꯠꯂꯤꯕ ꯑꯗꯨꯝ ꯋꯥꯡꯉꯤꯕ ꯈꯔ ꯑꯗꯣ ꯑꯇꯩꯗꯤ ꯂꯣꯏ ꯆꯥꯎꯔꯦ ꯊꯪꯅꯕ ꯑꯗꯨꯝ ꯆꯥꯎꯔꯦ ꯅꯥꯀꯟꯒꯤꯁꯤꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯌꯨꯝꯁꯦ ꯈꯔ ꯑꯗꯣ ꯑꯩ ꯀꯨꯝꯃꯒ ꯆꯠꯀꯦꯀꯣ ꯁꯥꯏꯐꯥꯎ ꯈꯔ ꯆꯠꯂꯨꯒꯦ ꯂꯨꯏꯍꯦ ꯁ꯭ꯋꯥꯏꯗꯤ ꯈꯔ ꯊꯦꯜ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯁꯦ ꯀꯣꯡꯀꯨꯠ ꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯁ ꯐꯥꯏꯒꯟ ꯌꯧꯗꯣꯔꯦ ꯁ꯭ꯋꯥꯏꯗꯤ ꯈꯔ ꯆꯤꯡꯈꯠꯇ ꯌꯥꯔꯣꯏ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯂꯨꯔꯦꯍꯦ ꯇꯨ ꯌꯧꯔꯦ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯆꯠꯇꯣꯏꯁꯦ ꯑꯩ ꯁꯤꯗꯤ ꯆꯥꯎꯔꯦ ꯂꯝꯕꯤꯁꯦ ꯊꯨꯝꯃꯦꯕꯀꯣ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯆꯠꯄꯗ ꯑꯗꯨꯝ ꯃꯌꯥꯝ ꯊꯨꯝꯅꯕꯅꯦꯕ ꯁꯤꯗ ꯌꯧꯔꯦ ꯑꯁ ꯐꯥꯏꯒꯟ ꯈꯔ ꯍꯦꯜꯂꯞ ꯂꯩꯔꯦ ꯂꯣꯏ ꯆꯣꯠꯂꯦ ꯁꯤꯗꯤ ꯄꯣꯔꯣꯝꯄꯥꯠ ꯑꯦꯀꯥꯇ꯭ꯔꯦ ꯂꯝꯄꯥꯛꯇꯣ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯕꯨ ꯂꯣꯏ ꯊꯨꯝꯃꯦꯕ ꯂꯝꯕꯤꯅꯦꯕ ꯑꯗꯨꯅ ꯊꯨꯝꯈ꯭ꯔꯦ ꯁꯦꯟꯗꯪꯒ ꯂꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯅꯨꯡ ꯂꯣꯏ ꯅꯥꯟꯊꯣꯛ ꯂꯩꯔꯝꯃꯦ ꯑꯁ ꯁ꯭ꯋꯥꯏꯗ ꯁꯦꯝꯃꯒꯦ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤ ꯈꯤꯇꯪ ꯑꯣꯏꯔꯗꯤ ꯃꯥꯜꯂꯦ ꯑꯩ ꯉꯁꯤ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯤꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯦꯅꯤꯝꯁ ꯇꯥ ꯌꯥꯈꯤꯗꯣꯏꯅꯤꯀꯣ ꯆꯠꯂꯒ ꯖꯦꯅꯤꯝꯁ ꯇꯥꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏ ꯌꯨꯝꯅ ꯁꯤꯗ ꯑꯥ ꯂꯩꯁꯦ ꯆꯪꯗ ꯂꯣꯏ ꯊꯨꯝꯃꯦꯕ ꯁꯣꯝꯗꯗꯤ ꯏꯟ ꯌꯥꯝ ꯆꯤꯡꯅꯔꯤ ꯃꯥꯜꯂꯦ ꯏꯟ ꯌꯦꯡꯕ ꯆꯪꯉꯤꯁꯦ ꯉꯥ ꯏꯟ ꯆꯤꯡꯅꯔꯤꯅꯦ ꯂꯝꯕꯤ ꯁ꯭ꯋꯥꯏ ꯃꯇꯦꯛ ꯈꯛꯇꯅꯤꯗ ꯊꯨꯝꯕ ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗ ꯃꯥꯜꯂꯦ ꯁꯣꯝꯗ DC ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯆꯥꯎꯔꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦꯗ ꯀꯪꯉꯤ ꯁ꯭ꯋꯥꯏ ꯃꯇꯦꯛꯇꯤ ꯏꯁꯤꯡ ꯈꯔ ꯆꯥꯎꯕ ꯃꯥꯜꯂꯦ ꯂꯝꯕꯤꯗ ꯏꯁꯤꯡ ꯌꯥꯝ ꯊꯨꯡꯉ ꯂꯩ ꯁ꯭ꯋꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯗ꯭ꯔꯦ ꯈꯔꯗꯤ ꯆꯥꯎꯈꯔ ꯂꯣꯏ ꯊꯨꯝꯃꯦꯗ ꯌꯥꯝ ꯍꯦꯟꯅ ꯊꯨꯝꯗ꯭ꯔꯁꯨ ꯈꯔꯗꯤ ꯂꯣꯏ ꯊꯨꯝꯃꯦ ꯂꯣꯏ ꯆꯪꯉꯤ ꯃꯅꯨꯡꯗ ꯁ꯭ꯋꯥꯏꯗꯤ ꯂꯣꯏ ꯂꯝꯕꯤ ꯂꯣꯏ ꯊꯨꯝꯃꯦ ꯂꯣꯏ ꯊꯨꯝꯃꯦ ꯑꯌꯥꯝꯕ ꯌꯥꯝꯃꯤꯅ ꯄꯨꯊꯔꯦ ꯁ꯭ꯋꯥꯏꯁꯦ ꯀꯩ ꯂꯩꯀꯥꯏ ꯍꯥꯏꯒꯦ ꯈꯪꯕ꯭ꯔꯣ ꯃꯃꯤꯡ ꯍꯥ ꯇꯤꯔꯣꯝ ꯈꯨꯗ꯭ꯔꯨꯛ ꯑꯅ ꯇꯥꯅꯤꯀꯣ ꯂꯥꯡꯒꯣꯡꯗꯩꯒ ꯂꯣꯏ ꯄꯥꯊꯣꯛꯑꯦꯗ ꯂꯥꯡꯒꯣꯡꯒꯤ ꯏꯁꯤꯡꯗꯅꯤ ꯆꯠꯂꯤꯁꯦ ꯂꯥꯡꯒꯣꯡ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯊꯣꯛꯑꯦ ꯁꯣꯝꯁꯨ ꯄꯥꯊꯣꯛꯑꯦ ꯂꯨꯔꯦꯍꯦ ꯀꯣꯏꯂꯥꯁꯦ ꯒꯨꯍꯥꯇꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯒꯨꯍꯥꯇꯤꯅ ꯐꯤꯜꯗ ꯂꯣꯏ ꯊꯨꯝꯃꯦ ꯃꯣꯏꯁꯦ ꯂꯝꯕꯤꯅ ꯁꯤ ꯂꯩꯔꯦ ꯃꯣꯏꯁꯤ ꯂꯝꯕꯤ ꯆꯪꯕꯁꯦ ꯑꯁ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯂꯨꯏ ꯈꯣꯡ ꯈꯔ ꯂꯨꯏ ꯐꯖꯔꯦꯅꯦ ꯂꯣꯏ ꯆꯪꯉꯤ ꯂꯝꯄꯥꯛ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯣꯟꯊꯣꯛ ꯌꯥꯔꯦ lối trò cái đã không đi làm đi làm bạc lấy thùng cùng ba lên snack ăn đã ôi pin gà lấy thùng này đó pin trong con chỉ lấy thùng rồi lấy thùng sẽ welcome to cùng quán tháp đôi đứa này sẽ đôi cái pin đôi này tụi chị lấy sẽ xin lấy thùng mà lấy rồi thì kem thùng mâm rồi đó normal đó lấy ai đi đây thuộc lâm này sao nào cần đi power là có ra những điều không để power đấy thì con bắt tuột từ này vậy khi mới lấy vào từ này u vào hầu từ này đi đây có cần chưa đi đây ông cắt lên mi đi ăn cắt này đi nào cần được ăn được
이래 양 깔래 아사간 만ung gale bijum gadi fajarani bera loi tare siri as chawi re kukan jo